ngasi phongkhiba tongan manipuri siphongsingdagi maruibi ipausing myamna thamjagi ahanbada masa ngakthokchanaba kaphani ngarang ayekpam kisurjana nongmai kapkhiba du masa ngakthokchanaba kaphani haina maki loinibi ayekpam ongbi laisram ningol romilana phongdoktuna masigi matangna thigatpinaba manipur police ki director general Sirol ama thajinduna wakatkre maki wakat Sirol aduna hai maki mapuroiba college tamlingaidigi hauna social work tawduna lakpaga loina English ngani mapandigi RTI activist oina thabak tawduna corruption thingnaba made afaba lengak lehanaba honarakpan hari agriculture department digi PM KSY gi beneficiary list ama phangbadagi madugi matangda makhatana hangbo hangi pakhum phangdabadagi singnaduna tongan miyoi sing unaduna field verification sa thaba horakhe hari agriculture department da PM KSY gi nodal officer oiramba mana telephone ki handuna makhatana thijin malep na bakhangalaki hap wafam romila gi sirol aduna phungtokhi ngarang ayuk thobal khetri lekai da beneficiary ama una basakhi amadi mafam du yobada hana nodal officer oiramba duna phone tor khi amadi beneficiary amagi nupiga makhoi akan wafam sing haina ki haina palladuna matamaduna mi ama tholaklaga nungmai utunu ki halaga makpu phajinduna thamki hari miyeduna kesurjit pu sendima tawpa lakpani haina maral sibagaloinana nongmaina kapki tarakpadigi kisurjina masangak thokchanaba maki license ganna kapkibane madi nongmai kapgi thawdo dugi maram hana nodal officer oiramba duna lana sijinakiba senpam amadi corruption gi thabak sing losinana bohonabada magna maram oiduna thogonkibani haina sumoral siri thawdo sugi matang ningthina thigat piu haina romila na DGP da appeal torki atopa pawmana loktak pat ki phibam phagalabasu singnabasing leiri loktak pat ki phibam hanadagi phagalle dubu phumdi masa pokpagi sangwong khalakpa yauna singnaba kya amadi haujiksu leiri haina loktak developments authority LDA gi chairman M Ashwin Kumar na phongdokre LDA gi sayisi gi oina puthok calendar amadi diary release tawbagi thoramdi LDA gi chairman M Ashwin Kumar na hai loktak pat ki phumdi masa pokpagi sangwong khalakpa population hengalakpa amadi fatahawdi kya pat asida thadarakpa phum masa pokpagi sang hengatpani pat asi kananaba anobo mission kya leiduna thabak khumang yangna sangshili haina phongdokladuna M Ashwin Kumar hai pat asida anobo use kya saktaraba sina pat ki phibam phagatle haibatai lamlak ki saktabat lakliba usek singmu nungsi sana thabiyu makhoi bo hatpi ganu haina makna loktak pat ki akhoibada khundari be myam da apil tokhi wall wetlands day gi thoram February anida sendra da pangthonaba sem sare Nambul River Luna na thamnaba mani loktak pat kananaba pandamna February amada poni rally ama pangthonaba su thorang tawri numit humni supna state asida G20 gi mifam pangtokadariba sida su miyamna mapung fana cooperation pe binaba su M Ashwin Kumar na apil tokhi loktak pat asi zatiye sigi civilization amadi culture gi horak phamni habisi punamangna yanarabu phamni phongdokladun M Ashwin Kumar hai loktak ka samnaba pat kya leiri loktak kananaba Manipur government English ngani ga taragani panda notification ama thoktuna masigi management amadi conservation gi thabak LDA da sinakibani BJP government lakraba matung Chief Minister N Berena loktak pat kananaba thawai yauna honari hairaduna L Ashwin Kumar hai miyoi taraga mathoina saba expert yauba environmental experts advisory committee ama semle committee asina part asiga honglakliba saktam amadi kaitharakliba mayam kupna khanabaga loinana masigi recommendation yauba report ama government amadi mari lenaba singa thanaba sem saba loide Chief Minister na international expert sing maru oina Asian Development Bank ki technicals amadi financial support lauraga part asi ningthina samganaba mission ama sangsili project sabagi stage ta leiri Asian Development Bank na su ayaba piba leiri haina M Ashwin Kumar na phongdokre part asida lam khopsliba madi part asida tang lagi hingliba miyoi singi singnaba kya leiri part su kannabi yati aduga masida tangliba hingliba singsu khannabi yati Casement area da umang kananaba thorang kya pakhali Casement area da leiriba khunja sing ye pathorang kya LDA government ka kusamnaraga pakhali haina su makna phongdokhi ngami singyobi state welfare policy semna bo honari LAD gi chairman minister ahum yawba cabinet subcommittee on terminations on boundary loktak lake associate wetlands kobama semle haina phungtokhi atopa pawmanamu
yu legalize tawbagi mayok to wakat mifam satakhi hawkiba September kunda Manipur lainga ki cabinet mifam amana Manipur gi mafam kharadagi yu sungba yonbagi leiramba athingba lakthokiba wareba do handokadabani haiduna collisions against drug and alcohol kadam and lamdam sigi tuan imalup sina satarakba democratic oiba khongjang singi sargo moina ngarang Imphal West district ki manung sana leiba ibudau loya lakpa sanglen khaidem yu legalize tawbagi mayok to wakat mifam sataki hari All Manipur Women Social Reformation and Development Samas Nupi Samas Khaidem Loya Lakpa Women's Welfare Association amadi kadapuna kusamnaduna lengana yusung mamadi yuonmigi ayaba pikiba warep handu u haiduna satakiba miyamgi wakat mipamadura saruyakhiba miyamaduna Manipur yu legalization tawbu yaroi government ki warep handu u amadi yudigi Manipur gi miyam ka luhai kholaw sung lawkheri wakat mipamadura saruyakhibi binarani hawaijam President Khaidem Loya Lakpa Women's Welfare Association Fongdokibada ngalinge matamdagi ima momon saubi leiringaidagi nisaban gi ihauksang sinduna yudagi khunai sikanduna lakibani yu thakpa minai imungdura thengnariba awaba khangroi mahaki nupi amadi Masa singna yugi saitheng sapsana khangi yu khakinatana ima singna maira paibgi saklo lauduna tamthiraba mihat mipun kya thengnakhi haujiksu ima singna Manipur kananaba khongjang kya pangthaduna sanglibani ima singna asukwana sangsilakpa khongjang asi karisu leitana khanba oina yu phongna yonba sungmagi ayaba piba siyaningde maramduna lengana lokhiba warep adu handokpiyu masinatragadi mama oibisingna sangsilakpa khongjang gi apapatagi daita kudingmak lengana pugadabani haiba wafam sing phongdokhiyari atopa pawkrana Maharashtra gi assembly seat ani gi maraki mikhal gi matam hongdokhre Maharashtra gi assembly seat ani gi maraki mikhal lakliba February 23 pangthoknaba Leplambadu Election Commission February 23 nauna hongdokre February 23 asi state sigi graduate amasum class 12 ki exam singa phangjinabigi wafam khangan khibigi matung maraki mikhal gi matam asi hongdokhibani maraki mikhal pangthokadaba Maharashtra gi assembly constituency ani dudi Pune district ki manung sana leiba kasba petha amasum chawadani BJP gi lusingba Mukta Tailes Tilak amasum Lakhan Pandurang Laikhidabagi Kasba Pet amasum Sinchawad sit animak hangduna laklibani Tilak mamangsagi December 12 de Laikhidabani amasum gatapna hawkiba January 3 de Laikhidabani ngasi thokpa sirolamada isina hai February 23 asi HAC exam amasum graduate degree exam ga phangjinabagi wafam Pune gi district election officer na khangalakli maramaduna saniga taraga manga kasba Pet amasum saniga manga Sinchawad Assembly Constituency ki maraki mikal haujuk February 13 to oina pangtholagani haina siroladuna phongdorakli bot masing thibi yauna maraki mikal asiga mari leinaba atai sidul singdi ahongba mat leiroi heba wafam chu sirolduna thamli panba yabadi maraki mikal asigi bot masing March ani da thigadabani hairi atopa pawmanamo akan makhongjang changsilakadori hawkiba January 18 da popi yanphamdagi mangkiba BDF ningombam Premananda Singkham post Thawbal posting taramba ngasi phawba thiba khangdana leiriba si atuba matamda phangnaba Manipur lenga ki mari leinaba authority na thibidrabadi akan makhongjang sangsilakpa yai haina All Manipur BDF Welfare Association Central Committee na sirolamada akan wafam thamlakli sirol sina makha taraduna popi pambi yanthatpa sakhiba BDF amanga si phawba thiba khangdana leiriba sina House government ki war on drug mari leinana district sinba thuna sangsilakliba popi pambi yanthatpegi thabak sathariba sida mapungena saruk yariba BDF mayam ki wakalda saun ninghanaba mapokhal hari BDF sing ngasi phawba state asigi law and order ngakpegi mathakta asigumba cross district lan ba thabak singda saruk yari asumna government ki thabak singna mapung phana police MR IRB gumna samana duty tawjariba BDF singbu government na thaiduna thambiri BDF na phangliba apikpa honoria masina tanang si phawbu matik chaba kana ba mata government na phangan malitri asiguma khudong sadaba kya si tungoinaraga BDF singna ngasi su state asigi miyam ge yefana ba thabak singda ninghana ba leitana saruk yari bani awaba kokthong ama leiraba phawbu chief minister NBRN gi war on drug ki thabak singda Maithong momon nokna saruk yaba sakhiba BDF and Premananda mangkhibadagi maki leibak tamangamdri
Hauzik mahakpu mari lenaba department singna satliba tha sigi manungna phangnaba thibiyu amadi mahakki langla langjin phangdrabadi Manipur da leiriba BDF mayamna akanma khongjang sangsilakpa yai haibasi lengakna kaubidaba phai haidienasu pausda phungdorakli amaromdana Peru da government ki mayokta khongjang sangsinbasinga security force singa muknakre hairi Peru da government ki mayokta tha anirom sangsilakpa khongjang lusinna bu wari sanabigi apamba President Dina Bolua na phongdokraba pung kharagi matungda leba sigi kunungi lambi sina miyoi lising kya khongjang sangsinkhre masum miyoi sing du tankhai na ba police na tear gas kapre leba po punumita sangsinkiba khongjang adu hokiba sagol sunumita gi haujuk power khwaidigi sawba masum khwaidigi hingsa thokpa khongjang oki manung hanjinba Andrian reason singdigi miyoi miyam ama President Bolua pham thadoknaba Congress dissolve taunaba amasum election pangthoknaba demand taunaba leba sigi konungna thonglakhi rural Indians background amadigi horakhiba Peru gi ihan hanba leader Pedro Castillo mamang thara Congress dissolve taunaba honakraba matung makpu impeach tokhi amasum jail da thajinki matamadudagi leba sigi mafam kya da irang thokli irang thoktuna manung hanjina leiba Indians region singda mi yamna sikhi Miyamgi khongjang sing ahanbat maru oina Peru gi kha thangba sarukta leiba region sangsilami hauji khongjang asi Peru gi apunba mi masingi saruk ahum thokpagi ama leiba Lima da miyeng thamnakle matamduda vice president oinamba Bolua na Castillo gi muhut sinanaba December 3 ta office pabigi wasakhiba matamdagi miyamgi khongjang sangsinba horakhi enasu pausta phungdorakli makasa tharak foina ngasigi hoyelan pauksi de phongkhiba editorial kalam mayam da thamjaramge thamjagaduriba content asigi mamingsana mayam popi thajararoi mateng pangbiyu hairakpa yaba waphamla leibak moinaba ingna sikna tangdu leitana leinaba masum sokhotpa leba mo henabagi damak leibak sida satnagadaba constitution haiba ma semduna satnarakli constitution piba ayabadagi mathau tabani haiba ek rule amasum law kayabu semduna satnarakli Hairibising ngakna amasum induna puna mun sakadabani maramdi lairiba ngaktuna amasum induna sakadariba mayam sibu sema miyoising phawba ek rule amasum law sing asigi mathakta laite sem sariba makhoisu ngaktuna amasum induna sakadabani masibu violate tawduna khungawnarakpasingi mathakta lairiba law-gi provision singda yawbagi matungina pifam thokpa sairak sing piduna phangangadoribani adubo haujik laingakna akan mamona satharakliba war on drug campaign sina sai tharakpada popi pambi thariba tharamba miyoi sing hairiba pambi si makhoina thaba leplage toklage makhoina pambi sing asi thabadagi phangba kanaba amasum sel singdugi mot sinba yaba thaba amasu pambai sing piyu hairakliba sibu haiba yaba wafamla tanpham thokpa dimala haibani maramdi haujuk state sida satnarakliba narcotic drug and psychotropic substances NDNPS Act 1985 ki matungina mayai kaba chinjak singona sizinaba yaba polam sing sungba sem saba pusilakpa puthok pusin tawba leiba yonba saba thaba masum thambada athingba piri thabak sing asi tawrambada phaduna wayel satharaga maralgi matungina akpa sairak sing piduna lakli maka tanasu pihigidoribani aduga eksigi provision singna yadaba aranba thabak sing tawba miyoi singna sumdaba masum tawpham thoktaba thabak sing asi tawranu hairabadi tawraroi dabanina atopa pambai piyu hairakpa yabra yagadra maramdi atopa pambai piyu haiduna talakliba laingakna makhoida logi wangbada leiba aranba thabak singdu taw haiduna insinkiba masum namduna tawhankiba yawra hingnabagidamagni haiduna singda leiba singmi punama popi pambi sing loina tharabra pambi si thadaba atopa miyoi singidi makhoigi hingnabagi pambai sing kari oiramgadage demand haibasibu maram sai khangde sade khangde tanpham thui thokti su khangdana hektamak tanba yabra maswaida khantaba summi lawringai phirol ningthijana setringai gi hainabido haujiksu sum torak sumloi popi pambi tharibisingna pambi si thaba toklage masidagi phangba selgi mot sinnanaba thaurang lengangna pigadabani haidaklagadi habitual crime offender sing asigisu lengangna mahut sinba yaba thabak sing piduna tawhanba taraklibra mi toina hatkanba miyoi disu mahakna commit tawba crime singdugi pifam thokpa sairak sing pibigi muhutta maakti thawai panba sing hatlaga pamjabani nungaijabani haiduna miyoi bigi muhut sinabani haiduna sanga yenganu oina hatlu haiduna amjilaga jiba piraklibra
ꯃꯤꯍꯥꯠꯄꯁꯤꯡꯗ ꯅꯠꯇꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤꯡ ꯃꯥꯡꯍꯟꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯗꯁꯨ ꯃꯣꯠ ꯁꯤꯟꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯍꯟꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯍꯣꯏ, ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯔꯝꯕꯗꯒꯤ ꯒꯟꯖꯥ ꯑꯣꯏꯅ ꯊꯥꯔꯒꯦ ꯍꯥꯏꯔꯛꯄꯕꯨꯗꯤ ꯅꯠꯇꯦ, ꯑꯇꯣꯞꯄ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯄꯤꯌꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯅ ꯌꯥꯗꯦ, ꯇꯧꯔꯣꯏꯗꯕ ꯊꯕꯛꯅꯤ, ꯊꯕꯛꯁꯤꯅ ꯆꯤꯡꯃꯥꯏꯁꯤꯡ ꯃꯔꯨ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯔꯛꯄꯗꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯀꯥꯏꯍꯜꯂꯛꯇꯨꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯐꯥꯎꯕ ꯀꯥꯏꯊꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯇꯣꯞꯄ ꯀ꯭ꯔꯥꯏꯝ ꯑꯃꯃꯨꯛ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯕꯨꯗꯤ ꯍꯣꯔꯇꯤꯀꯜꯆꯔ ꯑꯃꯁꯨꯡ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯣꯏꯁꯪꯁꯤꯡꯅ ꯑꯦꯖꯦꯟꯁꯤ ꯈꯔꯒ ꯈꯨꯠꯁꯝꯅꯔꯒ ꯆꯤꯡꯗ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥꯕ ꯌꯥꯕ ꯃꯍꯩ ꯃꯔꯣꯡ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯟꯗꯨꯅ ꯁꯦꯟꯗꯣꯛꯄꯤꯒꯗꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯌꯦꯟꯊꯣꯛꯄ ꯍꯧꯔꯦ꯫ ꯃꯁꯤ ꯐꯥꯎꯕꯗ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯁꯤ ꯂꯧꯗꯨꯅ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯥꯕꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ? ꯄꯥꯡꯒꯜ ꯏꯋꯥ ꯋꯥꯗꯅ ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯄꯥꯝꯕꯗꯒꯤ ꯅꯠꯇ꯭ꯔꯥ? ꯄꯣꯄꯤ ꯊꯥꯔꯤꯕꯁꯤꯡꯅ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯔꯨ ꯃꯔꯥꯡ ꯄꯤꯌꯨ, ꯊꯥꯖꯒꯦ ꯍꯥꯏꯕꯗ ꯂꯩꯉꯥꯛꯅ ꯄꯤꯔꯛꯈꯤꯗꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯂꯩꯉꯥꯛꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯦꯝꯄꯦꯟ ꯃꯥꯏ ꯄꯥꯛꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯃꯔꯨ ꯄꯣꯡꯅ ꯃꯨꯠꯊꯅꯕ ꯄꯣꯄꯤꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯔꯨ ꯃꯔꯥꯡ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤꯕꯁꯤꯡꯗꯤ ꯅꯝꯌꯥꯗꯨꯗ ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯂꯤꯆꯩ ꯃꯔꯨꯅꯁꯨ ꯁꯥꯟꯊꯒꯗꯕꯅꯤ, ꯀꯩꯁꯨꯝꯁꯪꯗꯁꯨ ꯐꯥꯗꯣꯛ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯍꯥꯏꯕ ꯉꯁꯤꯒꯤ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯄꯥꯎꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯧꯈꯠꯆꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯃꯆꯥ ꯈꯛꯇꯪ ꯑꯣꯏꯅ ꯊꯝꯖꯔꯝꯒꯦ꯫ ꯌꯥꯝꯅ ꯊꯥꯖꯅꯤꯡ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯃꯌꯥꯝ ꯐꯣꯇꯣ ꯑꯁꯤꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅꯤ꯫ ꯆꯥꯟꯕꯤꯗꯨꯅ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯁꯥꯡ ꯀꯟꯕꯤꯌꯨ ꯂꯟꯃꯩ ꯄꯥꯛ ꯁꯟꯅ ꯆꯥꯛꯄ ꯎꯔꯦ ꯍꯥꯏꯕ ꯄꯦꯖ ꯑꯃ ꯑꯣꯏꯔꯤꯕ ꯁꯅꯥꯂꯩꯕꯥꯛ ꯗꯦꯜꯂꯤꯗꯒꯤ ꯊꯥꯒꯠꯂꯤ꯫ ꯂꯣꯏꯅ ꯑꯇꯣꯞꯄ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯌꯨꯖꯔ ꯀꯌꯥꯅꯁꯨ ꯊꯥꯒꯠꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯅ ꯊꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫